Friday Chuhing na cancer patient ahumda sel gi Tengbang Pikhre. Friday Chuhing na tha taruk khudingi cancer patient singda Tengbang duna lakpagi makhataba taraga humdoirak shuba oina cancer layeng bada mateng moinanaba patient ahumda sel gi Tengbang Pikhibani hairi. Share and Care amadi Friday Chuhing na sinduna pangthokiba Cancer Warrior Support ki tarahumdoi shuba thoramaduda retired IAS RK Nimai Share and Care ki founder RK Lenin Khunau College ki Assistant Professor Dr. O Sarita Coordination Akaswani Imphal ki Program Executive Roma Friday Chuhing ki Mapu Lokendra Longzamna Jingba Kayana Thoramaduda Saruk Yaki Thorongga Mari Leinana Longjam Lokendrana Paumi Singda Fongdorpada Irai Numit Khudingi Chuhing Yonduna Tha Taruki Sen Tungshinduna Cancer Naraba Singda Tengbang Bani Hariba Tengbang Asi Cancer na Naraba Maram Ngapigani Cancer na Maram Orega Lakehidrabi Oinam Ningol Longjam Asala Tabu Ningshingbo Oina Pangthokpani Haiba Wafam Thamki Tarahundo Suba Cancer Warrior Support Haidana Cancer Laina Sagona Dana Ladiba Laying Iba sent to Himam Yamna Patava Cancer Nariba Mio Sinda a Friday Chuhing Haidana Swing Sunjaraga Irain Kudingi Punjarapa Senpamadu Makogi Damak Reserve Tona Tameraga Madugi Senpamduna Ta Taruk Pareraga Cancer Naba Mio Singa Pizaba Adumba Numit Amane and a Sigin Metsi Tang Ani Simaruina Nasidi Laramden that in Krabi Ailoina V Oinam Ningolni Longjam Ongi Asalata Maxi 2013 da colon cancer na rehega 2016 hoba Mumbai gi Tata Memorial Hospital da yam kanna yam wana haribelena si layengki adubu sogi nongdam dagi ma 13 dagi layengaga 16 da maxi sogi kuya tanki aduna mana leiringai matamda koi lairaba oibanina sengi awaba Mumbai da sorok da railway station da sorok ki matai da paisa loina loi khibadagi paisa ni raga layengi phoba khanki matamde da koi ani gi sa sipi ba atombadi sumnagi sahi ani mamagi khumlang khaina jiba matam oi aduna yamna waba tanja du da layeng na koi ni na wakmo khanagi hayeng koi na layeng boloiraga hakchang pharaga migi toliba paisa sing boloiraga thabak suraga cancer ga sagona dana leriba wakraba mi singstida angamba mateng khadi pangsen hainagi adubu laibak thibadagi madi sori khuyada tanki aduga maki layeng bada yanan bada colon surgery tore colon surgery se mo close up surgery haidana close mo tore next checkup mo satpada lungs ta ekoi cancer cells yore haidana lung surgery mo tore yumda mo thogai cha simunara maga next checkup mo satpada brain de yore na brain surgery mo toy operation mari si Mumbai da to budai na theng na wa se angan pang wa ki adu hingba si badi cancer na re dina te si ga dabdi na te ai gidi